मालेम की कैथेल द लुपा करोड़ कुंथ्रा मरी लाख तरा निथोई लिसिंग मापन गा चमापन तरा की ममल ओइगदबा ड्रग मई थादुन मांखन खरे मीडिया दा ड्रग थिंगदबने हाइना लाउबना कानरोय ड्रग थिंगबदा माई पाके हैरबदी अखोगी तुंगिलउ स्टेट असिदा पॉपी पाम्बी थालोय थारकपगा यानथटकनी हाइना चीफ मिनिस्टर एन बिरेना फोंदोखरे वफम सिंह असि ट्रायल तौरिबा अमदी कन्विक्शन पीख्रबा मियोइसिंगा कोनना फागलखिबा ड्रग सिंग पुंगदोंबम चिंबांगदा मई थादुन मांहनबगी थोरमदा फोंदोखिबनी मफम खुदिंगदा ड्राइवर सिंगी येकनबा लेते कोविड-19 ना मरम ओइरगा खम थेंगना वानरबा मतम असिदा फावबा नोंगमदा संगद्रबा याद्रबा पोलम किया पुसिलक्तुना मियामदा फंगलिबा असि ड्राइवर सिंगनी अमदी मसिग लोइनना सिंगतम अनिमक्की मिपुम खुदिमकना मिनुंगसी उपिफम थोई वफम असि ngasi All Manipur Road Transport Drivers and Motor Workers Union Sinduna Union Asigi MG Avenue da laiba office da pangthokiba kuntrani thuisuba Drivers Day Observation Thorumda Union Asigi General Secretary Maimum Anil Maitaina phongdokhibani Manipur Organic Mission Agency Momana Malengi oiba license COVID-19 maram oiraga Lomi singna thajaba tongan ba pothok sing sapsaba mamal piduna leiraga ahongba mamalda miyam da tongan ba uhai wahi amadi mahi marong kya leptana phangale Imphal ge Sanjen Thong da leiba organic outlet tasu Ferzol ge top mahau leiba Komla Singh leptana phangale Lambi gi khudong thiba thogdokta nupi masa ani laikhidrai thogdok ase ngasi numit yungba matungda Kwakaithel bazar ge traffic point manakta nupi masa ani duna gari masa amada Kwakaithel mayai koibidagi lakpada Imphal tamna lakpa ising puba tata gari amana thombadagi thokhibani Laikhidraba nupi masa ani adudi Yurembam Sylvia chahi kunithoi apokpa Brezamani Singjamai Songtham Laikai amadi Thogdam Chinglembi chahi 19 apokpa TH Nilachandra Kakwa Lamdai Bungdagini Moilang Salai Yakai Pung Nasinduna ngasi ahanba Manipur Rifles Complex da leiba Lining Thausanami Temple Board Haing Khongbal Ufong Yumhamda Waxing Saihopa Sahiki Kumhau ahanpa Waxing gi Nongma Panba Malayafam Phalsa Kumsing Saisat Lising Ohunga Chamri Taramapan gi thorom pangthokre thorom aduda akhang ahi kyana lamdam asida leiriba maitai furup singe chanabi tawgadaba amadi tawroidaba thabak singe matangda wafam kaya phongdokhi RIMS ki Radiation Oncology Department ki Daycare Ward amadi OPD gi nauna semjinba building hangdokre Regional Institute of Medical Sciences RIMS pu International Institute ama oina AIMS ki thakta onthokpada lamdam asigi miyam punamak wakhal taminaduna punna hotnaminaba tangai fade haina Lok Sabha gi outer MP Dr. Lorho S Phojena haikrai Andakta Parliament na nauna pass tokiba farm law ahumadu handokodabani haina taksiladuna ngasi Tripura da left front na sogatpa All India Kisan Sangharsh Coordinating Committee AISKCC gi thomisingna law sing adu gi copy sing mai thaduna khongjang changsin khrai copy sing adu Tripura ge konung Agartala da leiba Paradise Square da mai thakibane Sikkim Police personnel sing sungsoi soidana drug test taunaba state adu ge chief minister PS Golena Director General of Police Sikkim A Shankar Rao da yathang pi khrai khongthang asi state adu ge police personnel sing paktak nana mayai ka ba drug season abagi report lakbadagi lakhot khibane loinana drug test taudaba personnel sing thabak ta ge lokthokpa yai haina section wafam su thamki